lamhenba kuki singna yum mai tharakpadage luhongbagidmak poloi selabi kainia poloi hongdokhalaga nupa mayumda sinakhe ani suba tangkak haktheng naba paudam Gobinpurgi khunja ama ngarangi makhada ithanta khongna lakpana makoina ai laurunabagidmak ngairamliba mafamdu yaugadaba meter samaromda ngaisilakpaga loinana leptana chatpadage ngairamliba auto rickshaw du thengnaduna tonglaga saitonda chatle mafamduda thungbaga aibu numidange chak chanana bahairaki adubu chak chaningba phaukhide tawpham khangdabadage chak chadana amuksu lambelda thorolaga leptuna laikhe saitongi su mafamduda leiba mitai ayamba loina lanjenaramle iche hoigi macha mamau singduga aikhoi punna leiminakhe adubu tumthaba haurakpada chelo haiduna amuk laungarakpadage tumba yadaduna amuksu lambelda thorakhe ahingduma haukiba khangaude nongalakpada yambagi macha thokpaduna phone tawraktuna aigi yumdage gari faubadi lauthokluba yakhigani hairakhe matamduda luhongba lakhiba miyoisingna purakba gari mayam khamjinbadage aigi gari thogdokpham leitaduna thamlamkhibadu ningsinglakhe gari lauthokluge haiduna chatlubada ngarang leihaukiba gari singdu amata leiramkhide aigi gari khaktamak leiramkhe so puthokuna hangdoklaga gari duda imungdagi kari pugadagi haiduna phauba khankhide supnatagi kambal ani khak gari da hablaga thorakhe akibana mangoinaraga lakhibanina sel purakani haiba phauba ningsingkhide gari dusu speed 120 da thoraga lakhe lambi da aigi dukan amasung godown mai thakibadu urakhe lambi da truck amasu sorokta phaina khamjilaga mai chaktuna leiramkhe lambi gi nakalda supnatagi car ama khak chatpa yabagi mafam hanglamkhe maduda miyoi pumnamak thaidoklaga chanaramkhe gari kanna thorokpadage gari mathaktagi onthage phauba tawkhe kwakta yausilakpada hakchang khangson sonthakhe aibu ubada mayamna kaidore haina chensinnarakhe adubu ORS ama thaklaba matungda karisu tawdre haiduna moirang khunautamna amuk thaurakhe hairiba numit me mari adugi matungdagi de haujik phaubada isagi yumda changba ngamdana leiraklibani haikhe mahakna makhatana hai chief minister na sangagani thauranglamba open gym do numidangda mai thadokre hanadagi hauna kuki masasingna lambida law khongduna chalakbana me ahumda makhoina haurakiba dusu mahausagumna adumak hanjakigani haiduna khandoklubane adubu makhoide atamnana mitei singge yum kai amade dukan singba mai thanaba thomjilakiba oiramkhe haujikti relief camp da leiduna laingakna thakle hingba phaubadi hingle irali thum kaya de mai thadokre punsi asi makoktagi haubagi phibam da leire haujik kari tawraga hingadori bano khalubada chamamna bapo e aigi imungda laingaki thabak tawba miyoisu yaude maramasina ML oirabi isanupibu mahaka chanaba thabak amatang hapiduna aikhoi amukhanna hingba ngamanbiyo haina laingakta haijaninge isasu blood pressure leibada natana anxiety mayoknare Dr. Gyanesorda yengduna hidak lang thaksare tumnanaba amasung wakhal khandanaba hidak phauba chare kayam kuina makhata na hinghigadage khangba ngamdre laingakna aigi hanagi yum adumak natragasu leiba yanaba yum amade sahanninge aduga hanjinduna leirubada ne tanaba security sumatik sana pibigadabane mafam aduda leiraklibase ipa ipu singi haktaktagi mitai sing taduna leirakhrabane dukan mai thadokhibagi matangdade police report tawkhre thangmaibange relief camp da leitringaigi mamangda kumbida hangba relief camp amada su leiramkhe laingaki maikaidagide masa masagi mai thaudaba yumsingda hanjinduna lehengani hairi adubu isagi yum adu ngasi phaubada ujagi haiba phauba phangdre laingakna yum sabirage haiduna mafam yengminarubasu leitre drone gi footage ta yengbada aigi imungda thamlamba godres amakhak mai chaklaga leiba ukhe ingkhol sambalsu mi leinadrabanina napi nei songsongna leibasu ukhe drone thagalaga photo namlakpa natana changsilaga yenglubadi ngamdre aigi yumdu me marida gari lauthoklu raba matungda kuki lamhenba singna mai thadok pikhiwane